Wahise hairaga punsibado mapido kunamduna teithokthuna nakana tumliba laizar onsilei. Masina marol ama miusidriba nahomsida kupaksin utang thasaladi nungaidam nanghakpaki aigi punsise lekha tadore. Punsibado laizar yengna asum tumthani yeknaba ani se thamoy anima kainaribani aduba punsibanasu laizagi maramda kemta khangdi laisa sa punsibagi maramda khangdi animak amata khangnadi hangsu hangadi ani do phamu amata dasu tuminari phajipsu amuk suminari laizari tumbu tumkhradi magi yahib thibido tawrakpada mondusu khuya yokre mangoi karioi kanano mana magi mamaida khut thamlapogum tawi mamito khangsing singi mai dasu mutlaga lermi laisa do kyan phasana tadri mai mutlambatuda kibagi mamito khangui ushili chimbal mapaduda punsibagi mukutto thamduna lermi masada so blanket tu supaga lermbatuda laisa da khangpre khangi tanjatuda mai silai laisa so magi mihun arangdu tawri ahingduda khonjel do kantakna khutsi thado khutsi lakto nangawrba punsibadi tabi banati phasana sethari laisa mukaso damja punsibasu handakti gyan tadana khumlei nangi khutse yam thunam talakho ayam hainadi punsibadu tumlamnaida melai wakal khallaga tumkibana mamangda melai uraba mali machinda melai bu sonjari melai nang laizadi gyan tabi banati khanglaudum lauri kadhairi melai no mana palisibo aina ngasi sauningdana nangne khangin illadi phamangna soidana tarni yam thuna lakho haibani punsibadu pho machi lengdi laisa sumi hundo ayo khamali punsibagi mukuto pariga khangin intui punsibadu khangpre khangbu karwur phogolaga masado ithak thakana phamung mayaidu da phamlaga kai dorgi laisa su phogolaga punsibada onsilai yam sauna ga hai kaigino aigi maida nangi nakudo thamlaga tumlamidubo aduga melai gaina nangawrbo punsiba mamito khanglaw lauthori gyan khangta tai laizagi pakum bidabi ngasai mana tumlamdaida laiza moi ani mayai da thamkiba mondo koiti thiri gyan tadrabo kaino kuima mari dubo is kayam ngamliba noni migi maisida mukut kuchauze thamlaga tumlaga leremdan nati damchagi sibu aibu usidriroba ha ngasai dei tumlamdai dadi phaijapsi aingodagi munkidaine aduga mina tumkhraga hurana lada phaijapsu suklaga leramba nateda kari wakal khanbagi noba nangnai gi maida khuthamla ido mondo khuyadu da lerambadu punsibado laiza da handana machina tapna soli as eidi thokni kai khreda aidi melai ni khalaga othok mi amada hek oiramida karino huralaga aigi isa sokpiramise as yare aduda lep isa sokpagain sukchilaga tummaduda nungaitadana phijap to supibani hoine adu karigino ba aigi maina kupangna thamlamido punsibasu kumpham khangde laizagi mamangda ikaibana siloi nupi mamangda ikaiba khangzari bhai bador mal aisu gyan tawdre adudi aita sena khangawdre sorry hariga hekta yarbra paktabasiri ngasina ngasi oikrasune matungda aingoda hek thenglapodane nakudo thudi khang punsibasu laizana sauribada chumi khangbana mana tumin lesiladi laizana sunganglaga lerani khanduna saksinari laizana pakum amata pidi phajapto chingkalaga tumthakre laizasu punsibagi mongduda sauni modu sum hengali is yam usiti mina haibaga tasana da basadana sakta thisidi jabeng yam ngalakanu ko no ngandorabani soikhre amu haniyar bro sum nganglaga ler ngasina lor tumina basu hayengdagi tonga tumladabani laizasu phamungduda longna tumtharaga fareda hayengdagi apana kusikaro da lainarani phana domai sange hayengdagi iningdamna tumlani huranbaga tuminaroi khalubada nugaizare asumna numituma hokre
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯌꯥꯝꯗꯣ ꯌꯥꯍꯧꯕꯒ ꯀꯦꯕ ꯍꯧꯅꯔꯤ ꯏꯔꯥꯡ ꯐꯕ ꯂꯦꯝꯕꯤꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ 4-5 ꯀꯧꯔꯒ ꯀꯦꯍꯜꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ 3-4ꯗꯨꯁꯨ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯂꯥꯏꯖꯅ ꯀꯦꯕ ꯍꯧꯕꯒ ꯐꯣꯇꯣ ꯅꯝꯕ ꯍꯧꯔꯦ ꯇꯥꯂꯛꯇꯨꯗ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯍꯪꯂꯛꯏ ꯂꯥꯏꯖꯥ ꯁꯅꯥ ꯍꯧꯒꯠꯈ꯭ꯔꯕꯣ ꯄꯨꯟꯁꯤꯕ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯏꯊꯛ ꯊꯛꯀꯅ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯝꯕꯁꯨ ꯌꯥꯔꯦ ꯑꯩ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ ꯂꯥꯏꯖꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯐꯃꯨꯡꯗ ꯄꯨꯟꯁꯤꯕ ꯇꯨꯝꯕ꯭ꯔ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯗ ꯍꯧꯒꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯣꯝꯗ ꯀꯦꯐꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯦꯕ ꯍꯧꯔꯦ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯂꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯁꯅꯥ ꯂꯤꯛ ꯈꯨꯖꯤ ꯁꯤꯖꯟꯕꯤꯌꯨ ꯀꯦꯃꯦꯔꯥ ꯅꯝꯂꯛꯀꯦ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯁꯨ ꯁꯅꯥꯗꯣ ꯍꯥꯟꯅ ꯆꯤꯟꯁꯤꯟꯕ ꯍꯧꯏ ꯑꯁꯣꯝꯗ ꯁꯣꯐꯥ ꯀꯥꯗ ꯐꯤ ꯁꯦꯠꯂꯤꯕ ꯄꯨꯟꯁꯤꯕꯗꯨꯁꯨ ꯐꯤ ꯁꯦꯠꯄ ꯂꯣꯏꯕꯗꯨꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒ ꯂꯣꯏꯅꯅ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯄꯨꯟꯁꯤꯕꯅ ꯀꯩ ꯇꯧꯈꯤꯗꯣꯏꯅꯣ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯥꯗꯨꯅ ꯁꯔ ꯃꯦꯗꯥꯝꯒꯤ ꯁꯅꯥꯁꯤ ꯁꯔꯅ ꯆꯤꯟꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯧꯖꯔꯒꯦ ꯂꯥꯏꯖꯗꯣ ꯃꯃꯤꯠꯇꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯄꯤꯁꯨꯝꯗꯣ ꯈꯪꯁꯨꯛ ꯁꯨꯛꯂꯒ ꯌꯥꯔꯅꯤꯗ ꯅꯣꯏ ꯃꯦꯗꯥꯝ ꯁꯨꯝ ꯆꯤꯟꯖꯔꯁꯅꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯧꯅꯕꯅꯤ ꯁꯅꯥ 이봉어 ꯅꯪ ꯁꯔꯁꯦ 이까이ꯕꯒꯤ니 너희ꯅ ꯈꯔ ꯇꯥꯛꯄꯤꯌꯨ ꯔꯥꯁꯤꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯣ 이khang ꯈꯪꯅ ꯅꯤꯅꯦ ꯔꯥꯁꯤꯅ ꯍꯥꯏꯖꯜꯂꯛꯄꯅꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔ 3-4ꯗꯨꯅ ꯍꯥꯏꯖꯜꯂꯛꯄꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯎꯊꯣꯛꯄ ꯌꯥꯗꯕꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯀꯣꯛꯇꯣ ꯀꯦꯔꯞ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯁꯅꯥ ꯅꯥꯅꯤꯡꯗꯣ ꯇꯞꯅ ꯂꯩꯁꯤꯟꯕꯤꯔꯛꯏ ꯂꯥꯏꯖꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯁꯥꯎꯔꯨꯕ ꯌꯥꯗꯕꯒꯤ ꯂꯨꯛꯊꯔꯒ ꯑꯗꯨꯝ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯣ ꯀꯗꯥꯏꯗꯅꯣꯃ ꯌꯦꯡꯂꯒ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯁꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯦꯗꯥꯝꯗꯨꯒꯤ ꯅꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯦꯗꯥꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯗ ꯍꯥꯏꯐꯦꯠ ꯄꯥꯏꯕ ꯁꯥꯕꯤꯌꯨ ꯄꯨꯟꯁꯤꯕꯁꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯧꯏ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯁꯅꯥꯗꯨꯗ ꯄꯥꯏꯕ ꯁꯥꯏ ꯁꯅꯥꯗꯨ ꯆꯤꯟꯕ ꯂꯣꯏꯕꯒ ꯄꯨꯟꯁꯤꯕꯗꯣ ꯃꯃꯥꯏꯗꯣ ꯐꯠꯂꯤꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯤꯡꯅ ꯁꯔ ꯉꯥꯏꯕꯤꯈꯣ ꯋꯥꯠꯂꯤ ꯑꯁ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯥꯔꯦ ꯈꯔ ꯇꯧꯔꯗꯤ ꯀꯩ ꯀꯥꯟꯗꯕꯗ ꯊꯣꯛꯃꯣ ꯂꯦꯝꯕꯤꯗꯣ ꯅꯥꯀꯟꯗꯒꯤ ꯍꯥꯏ ꯀꯔꯤꯒꯤ ꯊꯣꯛꯃꯣꯛꯅꯣ ꯑꯁꯨꯛ ꯌꯥꯝ ꯄꯩꯁꯥ ꯇꯤꯡꯅ ꯇꯧꯔꯒ ꯀꯥꯞꯇꯕ ꯌꯥꯔꯣꯏ ꯀꯥꯞꯄꯨ ꯅꯣꯏꯅꯦ ꯁꯠ ꯀꯥꯞꯀꯗꯕ ꯀꯥꯞꯄꯨꯀꯣ ꯑꯩꯈꯣꯏꯁꯨ ꯀꯥꯞꯀꯗꯕ ꯉꯥꯏꯔꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯣ ꯃꯣꯟꯁꯤꯜꯂꯛꯏ ꯀꯃꯥꯏꯅ ꯀꯥꯞꯇꯣꯏꯅꯣ ꯍꯥꯏꯔꯣ ꯁꯠ ꯀꯥꯞꯄ ꯂꯣꯏꯁꯤꯜꯂꯁꯤ ꯃꯦꯗꯥꯝꯅ ꯂꯤꯛꯇꯣ ꯁꯤꯖꯤꯟꯅ ꯁꯥꯕꯤꯔꯣ ꯑꯗꯨꯒ ꯃꯤꯠꯇꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯔꯅ ꯃꯦꯗꯥꯝꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯃꯦꯗꯥꯝꯒꯤ ꯂꯤꯛꯀꯤ ꯀꯨꯁꯤꯁꯦ ꯄꯥꯟꯁꯤꯟꯕꯤꯔꯣ ꯂꯥꯏꯖ ꯃꯆꯤꯟꯗ ꯁꯨꯒꯠꯂꯒ ꯑꯁ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯦꯟꯕꯗꯣ ꯀꯥꯔꯟ ꯉꯥꯡꯂꯤ ꯋꯥꯎ ꯅꯩꯗ꯭ꯔꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯣꯏ ꯌꯥꯏꯀꯣ ꯑꯩꯅ ꯌꯥꯏ ꯍꯥꯏꯒꯤꯁꯤꯅꯤ ꯑꯩꯒꯤꯗꯁꯨ ꯅꯣꯏ ꯅꯦꯛꯀꯦ ꯄꯨꯟꯁꯤꯕꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ ꯈꯪꯕꯅꯤꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯆꯠꯂꯦꯄꯤ ꯂꯥꯏꯖꯁꯨ ꯂꯤꯛꯇꯣ ꯄꯥꯏꯔꯒ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯒꯤ ꯂꯤꯛꯇꯣ ꯂꯧꯔꯒ ꯀꯣꯆꯤꯗꯣ ꯄꯥꯟꯁꯤꯟꯕꯤꯔꯤ ꯂꯥꯏꯖꯁꯨ ꯅꯣꯡꯃꯤ ꯇꯧꯔꯒ ꯌꯦꯡꯉꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯃꯌꯥꯝꯗꯣ ꯐꯣꯇꯣ ꯀꯥꯞꯅꯩ ꯂꯦꯝꯕꯤꯗꯣ ꯃꯁꯥꯗꯣ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦ ꯁꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯔꯅ ꯃꯦꯗꯥꯝꯒꯤ ꯂꯤꯡꯖꯨꯝꯗ ꯄꯥꯏꯔꯒ ꯃꯦꯗꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯦꯗꯥꯝꯅꯁꯨ ꯁꯔꯗ ꯌꯦꯡꯈꯠꯄ ꯁꯥꯕꯤꯌꯨ ꯄꯨꯟꯁꯤꯕꯗꯣ ꯄꯦꯜꯂꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯂꯤꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯅꯣꯡꯃꯤ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯄꯥꯡꯒꯜꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯄꯨꯟꯁꯤꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯌꯦꯡꯕ ꯄꯥꯛ ꯉꯝꯗꯦ ꯃꯃꯤꯠꯇꯣ ꯇꯔ ꯈꯞꯂꯒ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯋꯥꯗꯣ ꯌꯥꯔꯛꯇ ꯉꯪꯂꯒ ꯁꯠ ꯌꯦꯡꯂꯣ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯈꯞꯂꯤꯗꯣ ꯑꯟꯖꯨꯁꯨ ꯊꯣꯡꯖꯤꯟꯗꯒꯤ ꯏꯅꯝꯃ ꯗꯥꯆꯧꯒ ꯑꯝꯇ ꯌꯦꯡꯊꯣꯛꯈ꯭ꯔꯣ ꯐꯣꯇꯣꯗꯣ ꯀꯥꯞꯄꯒ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯂꯥꯏꯖꯁꯨ ꯑꯟꯖꯨꯗ ꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯂꯛꯏ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯄꯨꯟꯁꯤꯕꯗ ꯌꯥꯝ ꯏꯀꯥꯏꯅ ꯌꯦꯡꯈꯠꯂꯛꯏ
ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯂꯝꯕꯗꯣ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯡꯃꯤꯕ ꯃꯥꯏꯊꯣꯡꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯒ ꯑꯗꯨꯃꯥꯏꯅ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯅꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯏꯒꯗꯣ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯨꯄꯥꯗꯣ ꯂꯣꯏꯔꯦ ꯍꯥꯏꯔꯁꯨ ꯄꯨꯟꯁꯤꯕꯗꯣ ꯃꯤꯠ ꯆꯣꯏꯊꯣꯛꯇꯦ꯫ ꯂꯥꯏꯖꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯊꯈꯤ꯫ ꯉꯁꯤ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯃꯌꯥꯝꯗꯤ ꯑꯉꯛꯄꯗꯤ ꯑꯣꯏꯔꯤ꯫ ꯑꯍꯦꯟꯕꯗꯣ ꯅꯥꯀꯟꯗꯒꯤ "ꯌꯥꯗꯦꯀꯣ, ꯃꯤꯠꯐꯝꯒ ꯍꯣꯡꯗꯦꯀꯣ ꯗꯥꯆꯧ, ꯏꯇꯩꯃꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨꯗ ꯇꯤꯟ ꯇꯥꯁꯤꯟꯈꯤꯅꯤꯀꯣ"꯫ ꯄꯨꯟꯁꯤꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯩꯃꯥ, ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯁꯥꯔ"꯫ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯅ ꯐꯣꯇꯣ ꯀꯥꯞꯅꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ꯫ "ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ"꯫ "ꯍꯣꯏ ꯁꯥꯔ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯑꯒ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯀꯥꯞꯄꯁꯤ"꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯇꯟꯕꯒ ꯁꯥꯔꯒ "ꯑꯁ, ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯣꯏꯕ"꯫ ꯅꯟꯗꯣꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯌꯥꯝꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ "ꯍꯥꯏ, ꯅꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄꯁꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯍꯧꯁꯤꯅꯦ"꯫ "ꯂꯣꯏꯔꯦ ꯁꯥꯔ, ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯀꯧꯁꯤꯟꯕꯤꯔꯛꯑꯣ꯫ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯐꯤ ꯁꯦꯠꯐꯝ ꯁꯣꯐꯥ ꯀꯥꯗꯨꯗ ꯑꯣꯏꯅ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯀꯥꯞꯄꯅ ꯐꯗꯧ ꯃꯥꯜꯂꯤ"꯫ "ꯍꯣꯏ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯥꯏ ꯃꯃꯥ, ꯔꯥꯁꯤ, ꯍꯦꯟꯕ, ꯅꯣꯏ ꯂꯥꯛꯅꯔꯣꯍꯦ꯫ ꯂꯤꯂꯥ ꯌꯦꯡꯕꯁꯤ ꯃꯉꯥꯏꯔꯦꯅꯦ꯫ ꯂꯥꯛꯅꯔꯣ ꯂꯥꯛꯅꯔꯣ, ꯈꯔ ꯊꯨꯅ ꯀꯥꯞꯅꯕ ꯇꯧꯁꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦꯅꯦ"꯫ ꯃꯌꯥꯝꯗꯣ ꯁꯣꯐꯥ ꯀꯥꯗꯨꯗ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯆꯠꯅꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ, ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩ꯫ ꯂꯥꯏꯖꯁꯨ ꯈꯨꯖꯤꯗꯣ ꯁꯠ ꯁꯠ ꯁꯤꯖꯤꯜꯂꯒ ꯅꯥꯆꯣꯝꯗꯣ ꯅꯥꯞꯄꯗ ꯊꯦꯠꯆꯤꯜꯂꯤ꯫ ꯃꯤꯡꯁꯦꯜꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯀꯩꯁꯨꯝ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯐꯣꯇꯣ ꯀꯥꯞꯅꯤ ꯍꯥꯏꯗꯣ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯀꯣ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯗꯥꯝꯆꯥꯁꯨ ꯍꯩꯅꯔꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯅꯤꯅ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯊꯃꯣꯏꯗ ꯇꯤꯟ ꯆꯪꯂꯒ ꯃꯥꯏꯊꯣꯡꯗ ꯐꯖꯍꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ"꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯒ "ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤ꯫ ꯏꯃꯥ ꯍꯣꯏꯅ ꯌꯥꯝꯃꯟꯗꯕꯒꯤ ꯀꯥꯞꯄꯅꯤ"꯫ ꯂꯥꯏꯖꯗ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯊꯣꯛꯈꯤꯕꯗꯣ ꯄꯨꯟꯁꯤꯕꯗꯣ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ꯫ ꯆꯦꯞꯊꯔꯞ ꯇꯧꯔꯒ ꯌꯦꯡꯂꯤ꯫ "ꯃꯦꯀꯞꯅ ꯐꯖꯍꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯀꯥꯕꯛ ꯀꯥꯕꯛ ꯐꯖꯩꯅꯦ꯫ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ"꯫ "ꯁꯅꯥ, ꯀꯩꯗꯧꯔꯤꯅꯣ? ꯁꯣꯝꯗ ꯉꯥꯏꯅꯔꯦ"꯫ ꯃꯦꯝꯊꯣꯏꯅ ꯀꯧꯔꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯂꯥꯛꯑꯦ ꯏꯗꯣꯝꯆꯥ"꯫ ꯄꯨꯟꯁꯤꯕꯗꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯟꯗꯣꯒ ꯂꯦꯝꯕꯤꯒ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯎꯕꯗ ꯅꯟꯗꯣꯅ "ꯍꯥꯏ ꯁꯅꯥ, ꯂꯥꯛꯑꯣꯅꯦ꯫ ꯑꯩꯒ ꯅꯃꯥꯒꯒꯤ ꯃꯌꯥꯏꯗ ꯏꯃꯧꯒ ꯅꯪꯒ ꯐꯝꯃꯨ ꯂꯥꯎꯅꯦ"꯫ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯑꯒ ꯂꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ꯫ ꯃꯦꯝꯊꯣꯏꯒ ꯔꯥꯁꯤꯒ ꯍꯦꯟꯕꯒ ꯑꯟꯖꯨꯒꯅ ꯃꯅꯤꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯍꯦꯟꯕꯅ ꯔꯥꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯤ, ꯑꯟꯖꯨꯅ ꯃꯦꯝꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯁꯣꯐꯥ ꯑꯁꯥꯡꯕꯗꯨꯗ ꯅꯟꯗꯣ, ꯄꯨꯟꯁꯤꯕ, ꯂꯥꯏꯖ, ꯂꯦꯝꯕꯤ ꯄꯔꯦꯡ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯄꯣꯖ ꯁꯦꯝꯅꯩ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯗꯨꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯤꯟꯁꯤ ꯃꯈꯨꯗꯣꯡ ꯃꯔꯤꯟ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯌꯦꯡꯗꯦ꯫ ꯈꯔ ꯃꯇꯨ ꯁꯣꯟꯖꯕ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯒ ꯃꯌꯥꯝꯗꯣ ꯆꯠꯅꯕ ꯂꯥꯡꯅꯔꯛꯏ꯫ ꯂꯦꯝꯕꯤꯅ "ꯂꯥꯏꯖ, ꯅꯪ ꯈꯣꯡꯎꯞ ꯇꯣꯡꯉꯨꯔꯣ ꯆꯠꯂꯣꯅꯦ, ꯊꯦꯡꯈ꯭ꯔꯅꯤ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯂꯥꯏꯖꯗꯣ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯀꯥꯗ ꯆꯪꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯉꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ, ꯄꯨꯟꯁꯤꯕꯁꯦ ꯂꯥꯏꯖꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯔꯟꯕꯤꯔꯗꯣ ꯀꯥꯗ ꯆꯪꯉꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯌꯥꯝ ꯈꯠꯅꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯗꯅ ꯂꯩꯕ ꯉꯝꯕꯤꯗ꯭ꯔꯕꯣ"꯫ ꯈꯪꯄ꯭ꯔꯦꯛꯇꯨꯝ ꯈꯪꯉꯤ꯫ ꯃꯃꯥꯏꯗꯣ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ "ꯇꯥꯅꯤꯡꯗꯦꯀꯣ, ꯀꯥꯔꯟ ꯉꯥꯡꯂꯛꯀꯅꯨ". "ꯍꯣꯏꯗ ꯍꯣꯏꯗ, ꯌꯥꯝ ꯄꯛꯇ꯭ꯔꯦ ꯃꯤꯠꯌꯦꯡꯗꯣ, ꯆꯨꯝꯗꯤꯌꯦ". ꯄꯨꯟꯁꯤꯕꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ "ꯌꯥꯔꯦ ꯈꯪꯉꯤ ꯍꯨꯔꯥꯟꯕ, ꯑꯩ ꯅꯪꯗꯧꯅ ꯇꯧꯗꯦꯀꯣ. ꯂꯣꯠꯄꯅꯤꯅ ꯂꯣꯠꯂꯗꯤ ꯉꯝꯅꯕ ꯂꯣꯠꯂꯨ. ꯑꯩꯅ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯅꯀꯣꯛꯇ ꯊꯨꯒꯥꯏ"꯫ ꯔꯟꯕꯤꯔꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯥꯏꯗꯣ ꯉꯛꯁꯪ ꯉꯥꯡꯁꯜꯂꯤ꯫ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯂꯂ ꯇꯧꯔꯒ
Kay no daw, asing daba mo harisibo. Lalat ka tawri, yang pakali do khangzari. Honabi. Tanjadu da laisi maso tanjana changsilai. Noini kay tawri no, somda ngay na huri. Hauzikak talaga, mana kayam ngan baga sadana. Hai, ibunga, duty daram naga chilay ni. Asomda chaklam badane, mi isaw yam lang narabani. Just long. Nangi wado lari, ay nananay wado kamay tawri. Ranbir na, kay wari no. Laisi maso sora masang hundog Idaw, kay no nang pamisi. Yung sila maway na layba, laizagi kemda khandabra. Kay no, khandaba ibo. Mano sa ibo nung siri, ay nisamabu nung sibangamdi. Isa na yada na imong manong yan naraga luhongli. Tama pa baga, ako'y ni kay narasi hay naraga layrimi. Wapam say, laiza masana siyaraman. Ranbir do, mamilag toga. Kay no nang kalisabi daw. Adu ay tokpayar. Migi majabo, kishulay ta ng khangan. Nung sinadabang nupisaga, ay mo kamay na punsi sa palamin na doon. Laisem mo doon nagti brang sawali. Kaya nagadawa di karigilong liba. Nang haladi, wakal do kita sukhanda bro. Nang taro tamoy karisa. Ha, nang taro. Miligay kaya narisidi, laizari kaya. Kaya daw rin ha, kama nung sida. Som na ngay na huri na. Nando na tungjin maya do da lepa kahirak pa ni. Sanari buwari do jab libi. Laisem ba do nung minubi. Hoy baba, lagi. Lao, ting labani. Asi haram laga nando su thokri. Laisem ba so haige tawar mawa do na thairam laga. Punsiba, ay simodi haige ko. Karigumba, laiza ka nang gahik kainaraba. Ay budi pati hagan. Ay di mambungni. Mara laitabi ichan ki punsibo, kashulay ta na khalabadi. Punchi chupa, maruki mariso. Nakoy ni kainaba numituda. Arwebani, thoslo. Asi haram laga laisem ba do jatkri. Punsiba su chumring lepa ka lehui. Ranbir na punsiba ka lingzumda popok tharaga. Idaw, mangbana kanaro. Nangi melay do. Melay lang bagi matam oidri. Lord kiyaw na lord krabani. Adugi saro nachapok na bahana hono. Nachapo di nangi melay do nine. Mangda pa uning nar. Punsiba do Ranbir da mamito pay ni yingli. Asum na mayam do nupi mayum tam na lagli. Laiza na mayum yobaga mabuning nung sibra khangdi pangkap ta kapi. Limbi na, hay ma, kayo nang nakapi do po kapkano se kapapati. Tanjado na nisiso machela ko do do chinsilay. Chemcha! Laiza mapido patpatay tooga. How? Ay na iba igala o haraga lagcho kay gino. Apo nga, karingang nakan, chichaw pikaro chal. Karen na tiya chimcha, nui baido, pos kay am tabali. Nui ni lang minaw yadro. Abu nga, nang kinjana ni. Yadi ko, ay na ibay pos tayo habagi sawi ko. Yam kambali ko. Laiza do, nisigi mokok to da kaksina kakhali. Nachindo, pipa yung mangan. Chimcha, nang late ba do, yam nungay tingo. Laiza do nisida, nung sinayang li. Lingjel so laizo gi manak do changsilai. Yam ke tharaga lai ko nupi se. Laizo so nokfe taraga kaisum khanda basari. Wakal nungai bada loiri adugi ke thari bani. Anjuna mo lingjel do onsilaga. Sanai bema hayeng lagi kulis ka hawrasidana. Hawrasi laiza nangdi kamay tawduriya. Khangri ima hoy baba hoy da hangkigi. Anjuna mo babana kulis ka hani haibani. Media deko mana maga college lak minadure ko khara tawr ani bema dangso dalesi magalak minari dudi adu isu ekoi hum tinaraga noi ni pun khibado sum ngai te dana adu laiza noi hero na diara kadro nang college ka bado laiza do yam nung sinaga leibu saraga lingjel gi ba kompiri damja gi di kisuna te da aina haibada yada bam talaiti anjuna mo khangde da tawri silingjel Hausakan yam na khalai ay kuy din niya ngakpada loiri. Lingjel di laisem mana wari pumba sabani na laiza na semjun sajilaga kumla iba wado khangi. Adubu wahay oy na di fongdok ludri. Nokfeta magtawi. Wari sanari ngay cherek tuda laiza ki fondo message sama lai. Laiza su yam tuna ying. Punsibagi uram tuda masado itak takana.
ꯃꯦꯁꯦꯖꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ꯫ ꯊꯥ ꯑꯃ ꯉꯥꯏꯕꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯣ꯫ ꯅꯪꯒꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯦꯁꯦꯖꯇꯣ ꯄꯥꯔꯒ ꯂꯥꯏꯖꯗꯣ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯈꯤꯕ꯫